ꯑꯍꯥꯟꯕꯃꯛꯇꯗ ꯀ꯭ꯔꯥꯏꯝꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯒꯗꯧꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯖꯥ ꯒꯨꯔꯨ ꯄꯨꯝꯅꯃꯛꯄꯨ ꯆꯦꯁꯝ ꯅꯋꯥꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯗ ꯑꯩꯅ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 18ꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯇꯝꯊꯤꯕ ꯃꯤꯍꯥꯠ ꯑꯁꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯄꯨ ꯊꯛ ꯊꯛ ꯅꯤꯛꯍꯟꯈꯤꯕ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯃꯃꯤꯡꯅ ꯅꯤꯊꯥꯔꯤꯒꯤ ꯃꯔꯗꯔ ꯀꯦꯁ सिगुम्बा यामना सेंसेशनल ओइबा अमदि थमोय सोकन्या ओइबा मिहात असिबु तौरमलिबा मराल लैबा मिहोइसिंग फारमी अमदि हेंग तौरगा हाटनबगी याथंगसु पिरमी मखोयगी मथक्ता केस 36 रजिस्टर तौरमी अदुम ओइनमक चही 19 गी मतुंगदा मखोयबु मराल लैत्रे हाइना लाउथोलक्लमी पुलिस की टीम ना थीबा हुंबगी थबक कन चथरी बिल्डिंग नंबर 5D गी मनिंगदा चेलिबा नमथिबा नालागी ड्रेनदगी पॉलिथीन गी खाव अमगी मथंगदा अमा लखलक्लमी मसिगी मनुंगदा करीसु खंगजद्रिबा अंगांग मयाम अमगी सरू सयांग मकोक हक्चांगी पार्ट पार्ट यावरमी मयाम से उबदा मयाम गी थमोयदा नुंगाइतबा अवाबा हाइफम तौफम खंगदबा अमा फावरमी ममा ओइबिसिंगी थमोयगी म्युल फावबा थौदोक असिना लेफहल्लमी तमथीबा निहातपसे कनानो करिगिदमक मखोयना तमथीबा थौदोक असे तौखिबनो असोमदना पॉलिथीन मनुंगदगी लौथोरकपा सरू सयांग मयामना चिंगुम पेखलक्लमी उपाय लेत्रबा ममा मपा लेबाक असिगी लोद थाजरमी मोइना खंगी जस्टिस फंगबदा खरादि थेंगनी अदुबु थेंगसु थेंगना क्राइम असिबु तौरमलिबा मखोइसिंग असिदा सोयदना मखोइना तौरमलिबा तमथिबा क्राइम असिगी दंडी फंगनी अमदी मखोइबु हेंग तौरगा हाटपदो येंगनबा ngairaga leirami chahi 19 chupna मखोइ मयामना जस्टिस ngairaga leirami अदुबु इखंग खंगहोदना लाकपा पाव अमना मखोइ मयामगी थमोइबु मचेत ताना थुगाइरमी चही 19 गी मतुंगदा करिगिदमक बिल्डिंग नंबर 5D दा मयामनु नुंग लंगजंदना अटैक तौइबरो वरी असिगी अकुप वरोलसिंग मयाम पुन अमुक खंगिनरसी वरी असी 2005 की चही सिदगी हौरकपनी वरी असिदा मरु ओइबा कैरेक्टर अनि यावरी मखोइ अनिगी ममिंग अमना मुनिंदर सिंह पंदिर अदुगा अतोपा अमसिना मागी युमदा थबक तौरगा लेबा सुरेंद्र कोहलीनी मुनिंदर सिंह पंदिरना नोएडा सेक्टर 31 गी निथारी गांव की मनाक्ता लेबा बिल्डिंग नंबर 5D से लेरमी महाकी इमुंग मनुंगी मियोइसिंग यामना हाई फाइदे हिंगबा अमदी मयामना इज्जत तौनबा मियोइ ngaktani महाकी फैमिली की मेंबर अमदी रिलेटिव्स लोइनमक चंडीगढ़ लेरमी अदुबु महाकी नोएडा दा लेबा तारमी मरमदी महाकी नोएडा दा लेबा कंपनी अमा लेरमी मसिबु यंगसिनबगी थबक महाकना तौरमी मुनिंदर सिंह पंदिर लाइक लाइसु फजना हैरबा मसक मतौ येंगबा याबा हाई प्रोफाइल गी मिसक अमनी महाकी लाइक लाइसु तंबा दिल्ली यूनिवर्सिटी दगी तौरक्लमी अमदी लग्जरियस लाइफ स्टाइल अमदी हिंगलमी महाकी यामना चावरबा युम असिदा मयामना सखंग मखंगरबा पॉलिटिशियन अमदी अतोप मियोय कयामा लाकथोक लाकसिन तोई अयामा मतमदा मागी थबकना मरम ओइरगा इंडिया गी मपानदा लेरमी महाक चाबा यामना पामजबा नुपा अमनी मागी फैमिली दगी लापना मथंत नोएडा दा लैबना मरम ओइरगा मागी चाक इंजांग थोंबिनबा मी अमगी दरकार ओइरमी नकन अमरोमदा सुरेंद्र कोहली उत्तराखंड की अल्मोड़ा हाइरिबा मफम सिदगिनी येंगबदा इचम चंबा मानबा सुरेंद्र कोहली 2000 दा उत्तराखंड दगी दिल्ली दा लाकलमी महाक दिल्ली की ब्रिगेडियर अमगी मयुमदा थोंगबा थाकपगी थबक तौरगा लेरमी मफम सिदगी सुरेंद्र मुनिंदर सिंह पंदिरगा थेंगनरमी ब्रिगेडियर ना मागी थोंगबा थाकपा यामना हैबगी थागतपना मुनिंदर सिंह पंदिरना सुरेंद्रबु मागी मनाक्ता कौरमे मुनिंदर सिंह पंदिरना सुरेंद्रबु युम असिगी सत्ता हानदगी सारगा लैबा रूम असिदा लेहलमी कैगिनो हारगदी मुनिंदर सिंह पंदिर मागी फैक्टरी की थबकना अयाम मतमदा इंडिया की मपानदा लेरमी अमदी सुरेंद्र कोहली अचौबा युम असिगी मपु माना ओइबगी मवंगदा यामना नुंगाइना लेरमी मुनिंदर सिंह पंदिर मसा मऊ फबा अमदी नुंगाइ थोपा पांबा मियोय अमनी मरम असिना मागी मयुम असिदा कॉल गर्ल्स तोयना लाकलमी सुरेंद्र सिंह नसु कॉल गर्ल थीबा खोटपदा मागी मपु मुनिंदर सिंह पंदिर की मतेंग पांगलमी सुमाय तौदना मोय अनि की पुंसी यामना नुंगाइना लेलगा लेरमी इखंग खंगहोदना अंगांग मयाम अमा मांगबगी वरी मियाम की मांगदा थोलक्लमी मियामना खंगलमी मदुदी अंगांग सिंह असि मुनिंदर सिंह पंदिर की युम की मनाक्ता लेबा इसिंग की टेंकी की अकोइबा सिदगी मांगे हाइबसे अदुबु अंगकपा वफम अमदी पैसा पाइबा
high profile gi macha masu amata manglamde mangliba angangsing ase lairaba imung manunggi angangak to oirami mafam sigi chawkhat thorangi thabakti paikhatlag leirami adubu mafam sigi miyoising asibu yengsinnaba resident association gumadi semdana khotana tawramdri maram asina mafam asigi miyoisingna thodok ase moigi oiba mityengdagi yenglami moina thodok ase bud pret na tawbani khalami amadi yum asida kanamatna chingaramde angang mangkhibagi paw mama mapana police ta paw pirami adubu police na action ama phawala khotamde kaigino hairagadi police na khalami mama mapana angang mangbagi report tawbada chahila na isalle khalami mangliba angang ayamba nupi ngaktani police na angang sing asi magi khangnaba kanagumba amaga yum thadoktuna chenkhibani masa mathanta yumda amuk hanjarakani khalami 29 December 2006 numitchida yum kaya amada kolik phengba chamba wailang shitpagi thabak subi nupi ama thabak sujage hainaba hairiba building number 5D asida laklami mahak mamangdasu yum asida thabak torme adubu pregnant oirakpadagi thabaksi thadokta yadadana thadokhibani hojikti amuk angang unaraba matungda thabakki darkar oirakpana amuk hanna Muninder Singh Pandirgi yumda thabak hangba lakpani adu moinamak numitsidagi nupi se mafam khangduna mangkhirami kanamatuna mabu mafam amatada uramde magi imung manung mari mata khangna chanaba mayamna thiba yaba thirami adubu phangmangam lamde imung manunggi mina police ta complaint tawrami adubu police na makhoi complaint ado register tawramde imung manung nupi ase yumsigi mapanda thorakhide manungdagi mangkhibani habase makhoi thajabade adu moinamak 2006 ta payal kobi nupi ama mangbagi thodok-sina mamangi angang mayam mangbagi case anoba lambi amada puraklami riksho thoba nupa amana magi witness ta asumna hairami payal magi riksho da tongaga Muninder Singh Pandirgi mayum sida laklami payal na yum sidagi handor aga paisa pige ngayu haidana riksho thoba nupa ase ngaiga leirami adubu payal thokmalaktaba riksho driver na magi paisa launaba gate ta thilami matambuda Surender Kolina payaldi kuire yum sidagi hankhiba hairami riksho driver di yumdugi mamangda ngaiga leibunina payal thorakpado uramde maram asina mahakna chingnabadagi payalgi family da warol pumnamak tamlami yamna thuna payalgi mapa Nandalalna police FIR ma file tawrami aduga mahakki machanupi yum sidagi mangkhibani hairami Nandalalna police ta pressure pirami police na khanglami madudi thaudokche thoktrikan mamangdagi nithari angang tara ni thoi hena mangkhibagi report iraga leibado hojikti police na thodok asi khara hakchinna lobagi matamdu yawre khalami amadi achoba scam ama yum manung sida tawre khanbadagi police na yamna thuna building number 5D da raid chatharami police na chawraba building asigi manungda hek changbaga yugi bottle mayam ama amadi yengbada nungaitaba photo mayam ama koichai charga lerami police na check taw matamda building asidagi payalgi phone amadi magi mafi marol phangmangam lammi police na phone asida yawriba sim card asigi call details lauthoklammi Mumbai dagi hawraga mafam kaya amagi call details yawa thengnarami number mayam asigi investigation tawbada Muninder Singh Pandir amadi call girls kaya amaga contact lainabagi matik chaba clue kaya ama phanglammi adu moinamak masi natna atoppa mabu police na phaba yare haibagi machak ama phawba phanglamde adubu Maral Leite mi masana takthokchari haibaduni police ka loinana mafam sigi mioi sing building manungda changlami mioi kharana building asigi maning thangba sarukta ahangma mafamda kaigumba ama hekta thongba thakpa yanabagi semaga leibado urami amadi masigi maningda ising fataba haibadi nala chelami mayamna building sigi maning thangba sarukka hek thangna leiba nala sida polythene gi khaw mayam ama leibado urami yamna thuna police tab information ase pirami police na mafam asi investigation tawraba matung chingnaba phawrami yamna thuna police na municipality dagi sitpa sengbagi thabak taw miyoising kawrami amadi polythene sing ado lakhotpa hawrami lakhot aba matung polythene sing asi hangdo aga yengbadadi policing adusu humang anapi karame kaigino hairagadi polythene gi bag asigi manungda angang singi skeleton fanglami khaw khara dana makok khaw khara amadana saru sayang amadi school bag mayam amasu fanglami achauba building asigi maningda cheliba nala asida polythene gi bag sing ase mafam yamna sangna sandoktuna leirami amadi saru sayang mayam se lakhotpagi loiba nairamde
Thodok asigi seriousness yenglaga police na case asi CBI da sinarami CBI gi investigation da yengbada lanjdaba manba yamna tamthiba sahin chawa nupa asigi aron athup loinamak miyam mangda thoraklami nupa asina angang ama anikhak natna punna angang taraga taret magi makhuta victim oihandana miyoiba amana chatpa tamthiba lichat ki limit ki wangmada oirami investigation asida fangliba angang mayamgi DNA test mamangda angang mangkhibagi report tawrkhiba parents singa chanabra haina test tawrami February ki tang 9 2007 da CBI gi special court amana Muninder Singh Pandir amadi Surender Kolibu numit 13 gi CBI gi custody da thamlami 2007 gi 28 February amadi March amada yamna tamthiba accused Surender Koli gi statement Delhi da record tawrami matam sida mahak masana yajrami madudi kaisu khangjadriba gawgi angangsing asibu mana kausalaga ahanbada mangak melaga hatlami masigi matung makogi thawai yaudra hakchang chida nupi oibisingi ijat lawrami amadi hakchang sing ado makak kakthatlami masina suloiramde kakthataba body gi parsing asidagi man apamba khallaga thongaga charami aduga aremba mayamduna nala sida langthoklami mana tawriba tamthiba crime masigi matangda magi mapu Muninder Singh Pandir khanglamde hairami amade magi mapuna all girls ka ahingda magi room da sana yunaidana leibado tumini yengi hairami amade magi hakchangi aram khawang mako khannaba call girls ki manakta chatumatamda magi nupa oibagi sakti watpana calls girl na mangonda nokrami masidagi magi tamthiba saklon ase larukhibani su hairami maram asina mahak na masa mathanta pelhanjanaba anoba lambi ama thibani hairami Nithari murder case ki matang sida CBI na accusing gi mathakta charge taraga taruk file dorami masigi manungda Ghaziabad ki CBI court na Surender Koli charge tara marida Maral Leite Haidana farsi tawraga hatpagi chara lauthoklami CBI na Muninder Singh Pandir gi mathakta charge taruk palami masigi manungda charge ahumda Maral Leite Haidana masu farsi tawraga hatnabagi chara lauthoklami case asida karam matamda kai thodok thoki habada amuk mamutta na khangminasi 29 December 2006 ta achoba building 5D gi mapu Muninder Singh Pandir amadi magi thabak sunaba thamba Surender Koli police na farami 30 December da police na raid tawbada yum asigi maningda leiba naladagi angangi skeletal sing fanglami 5th January 2007 da Uttar Pradesh ki police na accused animak narco test tawnaba Gandhinagar da puraklami masigi matung January tang tarada case asigi investigation CBI da transfer tawrami 12 January da CBI na accused animak yamna kuina wahang pohang tawrami masigi matung 20 January da UP government na National Human Rights Commission da makogi report pikhatlami 8 February da CBI gi special court amana accused animak numitara marinigi CBI custody da lainaba order pirami 28 February 2007 da accused Surender Koli Delhi gi Additional Chief Metropolitan Magistrate ki mangda magi statement pirami amadi statement asigi videography su lawrami masigi matung 2007 gi 22 March numitsida CBI na Ghaziabad court ta yamna tamthiba thodok asigi ahanba charge sheet file torami charge sheet asida Muninder Singh Pandir gi mathakta akanba charge palamde Surender Koli gi mathakta nupi oibagi ijat manghanba amadi murder gi charge palami masigi matung amuk 13 December 2007 da Ghaziabad ki CBI na Muninder Singh Pandir gi mathakta teenage nupi ani nupi oibagi ijat manghanbagi amadi murder tawbagi charge frame tawrami 2009 gi 12 February da special CBI judge na Muninder Singh Pandir amadi Surender Koli rape amadi murder gi charge ta Maral Leite Haina lauthoklami 13 February 2009 da nithai da thokiba mioi Trumpan Hatkhiba thodokshigi manungda amma oiriba chahi 13 surabi Rimpa Haldarbu nupi oibagi ijat manghanba amadi mabu hatpagi specific court asina Muninder Singh Pandir amadi Surender Koli bu chairak amuk hana pirami 4th May 2009 da court na Surender Koli Arti Prasad hatpagi Maral Leite hairami 12 May 2009 da amuk hanna Surender Koli sibagi chairak pirami 28 September 2009 da amuk hanna Koli
Papulal gi chahi nipan tangai ribi machanupi Rachna Lal hatpagi charge ta ahumlak subu oina sibagi chairak pirami masiga loinana 22 December 2009 da Surendra Kohli marirak suba oina sibagi chairak pirami adum oinamak 7 September da Surendra Kohli gi sibagi chairak se Supreme Court na mapunchi chupa jail da laibada oina onthoklami 2014 gi 24 July numitida Surendra Kohli amadi Muninder Singh Pandir chahi kun surabi Pinti Sarkar bu nupi oibagi ijat manghanba amadi hatpagi charge ta CBI gi court na Maral Leite Haiba sumai tawdana case mayam sing asigi mathang trial sa tharakpana sahi taraga nipan hokirami minungsi leitana karisu khangjadriba angang mayam ama hatkibagi thamoida kutum suduna thenglabasu thengna justice ngairaga Laidikan sida ikhang khanghaudana 2023 gi 16 October da pawam laklami madudi Allahabad High Court na Surendra Kohli amadi Muninder Singh Pandir gi mathakta panjiba charge mayam asida Maral Leite haina lauthoklami paw ase tabada kanamatana thajba ngamlamde kaigino hairadi Surendra Kohli case tara dagi henbada Maral Leite haidana sibagi charak kayarak hanna pikhibani aduga Muninder Singh Pandir su case ahumda masu sibagi charak fangkhibani aduga matau karamna Amuk Maral Leite haino khalami Allahabad High Court ki judgment asigi mayokta Noida da thokiba thodok asida victim oikraba miyoising asigi imung manung mari mata amadi mama mapana court makhoi anina hatpa natrabadi kanana hatpano hanglami makhoina court ki mathakta chahi taraga nipan wana ngaijrak labasu justice phangdabagi pendaba phongdoklami Allahabad High Court na accused ani Muninder Singh Pandir amadi Surendra Kohli Maral Leite lauthokpagi maram sumaina hairami CBI na ahanba hawrukpada murder asigi Maral Muninder Singh Pandir amadi Surendra Kohli da sirami adubu tapna CBI na mihatsing asigi Maral loinamak Surendra Kohli da sirami amadi mabu Maral Leite hairami masigi matungda nala asidagi angangi saru sayang fangkhibase building number D5 amadi D6 ki bodadagi fangbani aduga Muninder Singh Pandir gi mayumdagi angangi saru sayang amata fangkhide hairami body gi maru eba organ sing mankhirami thodok asi organ trafficking gi case amo oibasu yai hairami kaigino hairagadi angang singi organ transplant gi achoba demand yam lei masiga loinana asi haksang sing asi kakpagi maungse experience doctor ama yawbagi chingnaba chawna lei hairami Muninder Singh Pandir gi building number D5 ka hek thangna leiriba building number D6 ta leiriba Dr. Amit mamangda organ trafficking tawbagi charge farubani magi statement police na kaidonungda record tawkhide ningsingba yai Surendra Kohli amadi Muninder Singh Pandir na miyoi kaya ama hatkhiba se masa-masana yazakhibani investigation tawo matamda angang 18 amadi atopa nupi sing ijat manghanba amadi hatkhi haiba khangma ngamlami mogi hakchang sing matup kakthatli adumoinamak court tadi evidence ke darkar oirami Surendra Kohli gi ukilna ofum ahumda kudong chaba lawkhirami madudi evidence collect tawo negligence laikhiba accused ki statement record tawkhiba tape mangkhiba amadi forensic evidence ta award pa asoiba kaya ama leiba court na thengnarami hauzik hairiba case asida accused oiriba makoi anisi Allahabad High Court na Maral Leite haina lauthoklaba matungda CBI na makoi anigi Maral Leite haina lauthokliba sigi matangda Supreme Court ta amuk hana wakalaklami Supreme Court na makoi gi wakat asi chaliba sahi 2025 ki March thada judgment pinaba amuk hana yangsinaba kogi court ki hearing date lepani adubu CBI gi maikai thagalakliba chechang asida Supreme Court na pendaba leibadagi hairiba makoi case ase amuk hanna adjourn tawrga leikhibani hojik fawba hairiba case ase asigi hearing date lepagi paw leite adumoinama mangkhriba angangsing amadi hatkhiba makoi mayam gi justice te hojik chu fangdana leiri hangba yabo hang amadi hairiba mihat asida chennai haidana fakhiba mioi ani Maral Leite haina su court na lauthokhiba madugi matungda Amuk Maral Leite hairakpa makoi ani na hatpa natragadi mangkhriba angang taraga mapan amadi atop nupi singa se kamai tawduna mangkhibano kanana hatkibano makoi mangkhibagi responsibility kanana logani imung manungi awabada kanana saruk yagani hairiba mayam singa se hangba yabo hangaktani ko ekoi India gi oiba judicial system dadi court evidence darka leibnina
maram chana evidence collect tawdraba maram chana police ki site gi or CBI oigera makhoi gi site gi court submit tawdaba taragadi jitna crime tawrasu accusing asigi mathakta makhoi gi matik chaba evidence laitaba taragadi court na karimta tawbangam deba masini hauji hauji case da tholiba thodokse masigi film sini khoi nithari murder case da thoiba thodokse ka mayam gi wakhalonda hairiba mihat ase kanana tawu mali haibdo comment thambiramu ngasigi wari asi tabiriba sini nausingna agi channel asibu support tobiyu masi hairaga ai mathang selo shinjage thank you everyone